Manipur lengakna chatiba tha asigi kunmanga fawbada Imphal Jiri Lambi paring sembagi thabak pairiba NHIDCL da akanba instruction piduna phatriba lambi paring asi semjin handrabadi Imphal Jiri Lambi da cheliba driver sing steering paidabagi Khongjang Changshinnaba warep Loukhre hiram asigi matangda TOMTV gi akhanaba pawda mama Lamdam asigi amata ngaireba puksak lambi ama oiriba Imphal Jiri Lambi mapung phana semjin biyo haibasi lamdam asida leiriba mioi lakh 30 henbagi matam kuireba wakatni wakat asi center amadi state lengakna tarabasu thabakto onthokpa haibadudi oidri thawong asimakna lambi paring asida awaba kongai khangduna lamdam asigi mathau taba sangdraba yadraba polam kya puthok pusin tawriba gari driver sing ngasidi marolon bahurakle masida lengak asina kari Phirep lawdawriba wahangi wahang ngaktani Center amadi state lengakna magi mathawni haiduna inthok insin tawduna leiringai Imphal Jiri Lambi paringi ayamba saruk asibu semjin sajanbegi thabak pairiba NHIDCL na mathawda pungning changbagi mami tadri minaina maranai thabak sujabagum thokle hojik lambi paring asigi mafam kayada komjau kaya ising thumjinduna leibaga loinana labukka pangkhak oireba saruk kaya yauri phatriba lambi gi saruk sing semjin binaba lambi paring asida seliba gari driver singna NHIDCL gi kangbuda kayarak haijarabasu manada haptri lambi sembagi mahut sel thokadaba thong sembaromda mai onsilli hangnuragana lansotbegi pakum wate haibadumak thokli Khongjang yaudrabadi wakata da lengakni miyamna hainaduna lakpani maduna oibatai All Jiribam Road Transport and Drivers Union AJRTDU na Khongjang Changshinnaba Phirep lawrakliba Manipur lengakna chatliba thasigi kunmanga fawbada Imphal Jiri Lambi paring sembagi thabak pairiba NHIDCL da akanba instruction piduna phatriba lambi paring asi semjin handrabadi Imphal Jiri Lambi da cheliba driver sing steering paidabagi Khongjang Changshinnaba warep Loukhre Jiribam Imphal lambi paring asida leiriba khudongthinai oina phatraba lambi sing asi sembinaba NHIDCL gi makok maru oibasingda khut thinduna amadi aiba waka cherol kya pisin khrabasu ngasi fawba thabakta onthok pidana leiriba asi NHIDCL gi mathakta action lokot piu lengak nasu yengduna leithokpiganu haina All Jiribam Road Transport and Drivers Union AJRTDU gi President M Tom Babuna phongdokre maru makok oiba misingdasu tatna koina complain tawjagrabani return da phawbada koina pikrabani adubu ngasi phawbada makoina karigumba action amata leite mafam khudingda aikoina pinpoint piduna utkrabani asi mafam se phattabani adu mafam phattabani haibana chingba adubu makoi action amata lawdabada maram moraga aikoina All Jiribam Road Transport Driver Union amadi driver mayam pullaga chaliba tha asigi tarik kunmanga phawbagi manungda action lawbiyo adugumba karigumba action lawbidaba taragadi tarik kunmanga gi matungdagidi aikoi driver mayam amadi All Jiribam Road Transport Driver Union na pullaga akoi steering thaduk chagani lambi paring asigi kaimaidagi barak phawbagi saruk asai sangari lambiga pangkhak oiri madugi mathakta rengpangdagi nungba amadi khongsang phawbagi saruk sing angakpa phangna phibam phatre driver sing siba amadi sangba anigi marakta daw yenglaga gari thori lambi paring asi komgi kom ngakta ngaire tasena mapu leitaba lambi amaga pangkhak oire haina lambi paring asida cheliba driver sing asu pen the wofom sing hongdonarakli Praja mayam gi yengaga khoijo isa isu mayam thakninga gi adigi amagi yenglaga khoijo dum chatta baya doi chatpa hebudu tare tasengna hegadi yamna khudong thiniya oire sidagi hek akhoi gi kaimai dagi lanthagraga barak phawbugi area sima dum lambi ji pura phelne yadre akhoi gi tasengna ga thaina khoi san gari chatpa lambi do aduna bo hen phareba rengpang dagi na khongsang phawje sigi area sima pura yadre tasengna hegadi komgi kom ngakta kom duda khoina hebadi mioi baji tambanga manate khudong thiningai macha yam leirabane nangarang handu gari kama khoi kanu oikhre ado khoi sumaina media thong de khoi uchakide maramdi khoi lanai dum taki pai leite ko hadi aduna yargadi lambi je kitang semanjaninge Prime Minister Narendra Modi na lengak hek pairakpaga numit chamani gi manungda Imphal Jiri Lambi mapung phana semjingani haina lauthokiba wafam thabakta mapung phana onthoktrabasu Chief Minister N Virena thasigi mapanda MSCB Limited ki Jiribam branch hangdokpagi thoromda Imphal Jiri Lambi asi double lane oiragani lam lawsinba amadi
मदुगी compensation पिनबगिदमक लुपा crore samri ga marifu खाक्तुना लेरे हैना फोंदोखरबने कुमपुरबा अदुगुंबा लंबी असि इम्फाल दिमापुर लंबी गे हेक मथंगदा यामना मरुओइबा मणिपुर गी कोगी पुक्साक लंबी ओरिबा इम्फाल जिरी लंबी असि मतम चुपगी ओइना सिजनबा याबा लोइना कुंबी कालेन नाइदना अहिंग थिन नाइदना यामना सेफ ओइबा अदुगुंबा लंबी अमो हेनबा मथौ ताई लोइना लंबी परिंग असिबु सेम साबगे थबक पाइरिबा NHIDCL गे ऑथोरिटी सिंगदा अकन बया थंग ताउथबग लोइना लंबी असि अथुबा मतमदा मपुंग फाना अमदि निंथिना सेमगन हनबगे मथौ ताबदु हौजिक याम चावना लेरे हाबिसनी वासक पतना थलबा इम्फाल जिरीबाम लंबीदी ओहेनगुमसी हाइबो वफमसिनी हिरमसुगी मतंगदा टॉम टीवी न्यूज़ की दमक कैमरा पर्सन इबुंगो लोइना पौदम जरीबा कुमन हेम चैनल